ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯤꯡꯁꯣꯝꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯕꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯆꯤꯡꯁꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯂꯩꯔꯦꯟꯁꯤ ꯍꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯠꯇ꯭ꯔꯕ ꯃꯌꯥ ꯍꯩꯔꯕ ꯅꯤꯄꯥꯗꯨ ꯊꯤꯕ ꯆꯠꯂꯁꯤ꯫ ꯐꯔꯦ ꯃꯔꯨꯞ ꯊꯦꯕ, ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯊꯤꯁꯤꯒꯦ? ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯃꯔꯨꯞ, ꯃꯥꯒꯤ ꯂꯩꯐꯝꯁꯤ ꯑꯩꯅ ꯆꯤꯡꯅꯖꯕꯗ ꯃꯍꯥꯛ ꯗꯣꯂꯥꯏꯗꯨ ꯇꯣꯡꯗꯨꯅ ꯃꯈꯥ ꯃꯥꯏꯀꯩꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯅ ꯇꯥꯛꯂꯤꯕꯗꯤ ꯃꯍꯥꯛꯁꯤ ꯈꯥ ꯃꯥꯏꯀꯩꯗ ꯂꯩꯔꯦ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯇꯦꯅꯋꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯇꯥꯍꯧꯈꯤ꯫ ꯁꯨꯛꯂꯕ ꯎꯃꯪꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗꯨꯗ ꯐꯖꯈ꯭ꯔꯕ ꯏꯊꯠ ꯑꯃ ꯂꯩ꯫ ꯅꯤꯡꯊꯤꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝꯗꯨꯗ ꯄꯥꯜꯂꯤꯕ ꯍꯥꯎꯔ ꯍꯥꯎꯔꯕ ꯍꯩꯔꯥꯡꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯆꯥꯅꯤꯡꯗꯨꯅ ꯆꯥꯔꯨꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯊꯠꯇꯨꯒꯤ ꯍꯩ ꯑꯃꯠꯇ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯉꯥꯡꯅꯩ꯫ ꯃꯔꯝꯁꯤꯅ ꯃꯔꯨꯞ, ꯐꯠꯇ꯭ꯔꯕ ꯃꯌꯥ ꯍꯩꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯂꯩꯐꯝ ꯃꯐꯝꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯨꯞ ꯊꯦꯕ, ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯆꯨꯝꯂꯒꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯤꯡꯁꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯕꯗꯨ ꯇꯣꯡꯍꯟꯗꯨꯅ ꯃꯌꯥ ꯍꯩꯔꯕ ꯅꯤꯄꯥꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯆꯤꯡꯁꯣꯝꯕ ꯅꯨꯃꯤꯗꯥꯡ ꯌꯥꯔꯤꯛꯅꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯐꯝ ꯌꯦꯡꯕ ꯍꯧꯔꯛꯄꯗ ꯂꯥꯞꯇꯛꯅ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯨꯛꯂꯕ ꯎꯃꯪꯗꯨꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝꯗꯨ ꯎꯕꯗ ꯆꯤꯡꯁꯣꯝꯕ ꯑꯉꯛꯄ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯕꯗ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯊꯦꯕ, ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯅꯪꯕꯨ ꯎꯕ꯭ꯔꯥ? ꯎꯃꯪꯗ ꯌꯥꯔꯦꯛꯄꯕꯨꯗꯤ ꯌꯨꯝꯁꯤꯗ ꯆꯪꯗꯨꯅ ꯃꯄꯨꯗꯨꯗ ꯍꯥꯏꯖꯗꯨꯅ ꯌꯥꯔꯦꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯨꯞꯀꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ? ꯊꯦꯕꯅ ꯈꯨꯝꯂꯛꯈꯤ, ꯆꯨꯝꯃꯤ ꯃꯔꯨꯞ, ꯁꯣꯡꯂꯕ ꯅꯔꯛ ꯁꯤꯡꯂꯛꯁꯤꯗ ꯂꯦꯛꯄꯕꯨꯗꯤ ꯌꯨꯝꯁꯤꯗ ꯂꯦꯛꯂꯨꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ, ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯤ꯫ ꯁꯨꯛꯂꯕ ꯎꯃꯪꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯆꯪꯂꯒꯗꯤ ꯌꯦꯡꯂꯨꯔꯁꯤ ꯈꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯆꯥꯎꯔꯕ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯦ꯫ ꯏ, ꯁꯤꯗꯤ ꯍꯅꯨꯕꯤꯅꯤꯅ ꯍꯥꯏꯅ ꯆꯤꯡꯁꯣꯝꯕꯅ ꯃꯊꯟꯇ ꯁꯣꯟꯖꯔꯛꯈꯤ꯫ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯕꯦꯟ, ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯇꯪ ꯏꯕꯦꯟꯒꯤ ꯌꯨꯝꯁꯤꯗ ꯂꯦꯛꯆꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯁꯣꯝꯕꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯕꯦꯟꯒꯤꯁꯤꯗ ꯉꯁꯤꯁꯤꯃ ꯂꯦꯛꯆꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯏꯕꯦꯟꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯦꯛꯊꯣꯛꯎ꯫ ꯏꯁꯨꯗꯤ ꯋꯥꯡ ꯆꯥꯎꯔꯗꯅ ꯅꯁꯥ ꯅꯎꯅ ꯐꯔꯤꯕ, ꯅꯁꯛꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯗꯤ꯫ ꯏꯕꯦꯟ, ꯃꯐꯝꯁꯤꯗ ꯏꯕꯦꯟꯕꯨ ꯀꯅꯥ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯕꯅꯣ? ꯅꯁꯨꯅ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯏꯁꯨ ꯏꯕꯨꯡꯉꯣ, ꯏꯕꯦꯟ ꯏꯊꯟꯇꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ꯫ ꯏꯄꯨꯔꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇꯪ ꯃꯐꯝꯁꯤꯗ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯕꯦꯟ ꯏꯊꯟꯇ ꯃꯐꯝꯁꯤꯗ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯆꯤꯡꯁꯣꯝꯕ ꯍꯅꯨꯕꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯃꯥ ꯃꯆꯥ ꯈꯛꯇꯪ ꯈꯨꯟꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡꯅ ꯈꯣꯡꯂꯛꯄ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯦꯟꯖꯔꯛꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅ, ꯀꯨꯏꯔꯦꯗ ꯍꯥꯎꯔꯕ ꯃꯤꯒꯤ ꯁꯥꯗꯣꯡ ꯆꯥꯈꯤꯗꯕ, ꯂꯥꯏꯕꯛ ꯐꯕꯅ ꯃꯁꯥ ꯃꯎ ꯐꯈ꯭ꯔꯕ ꯅꯤꯄꯥ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯆꯥꯕ ꯐꯪꯒꯗꯧꯔꯦ ꯈꯜꯂꯨꯕꯗ ꯃꯇꯤꯟ ꯐꯥꯎꯕ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯆꯤꯡꯁꯣꯝꯕꯕꯨ ꯃꯥꯅ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯡ ꯌꯦꯡꯂꯛꯈꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯏꯕꯦꯟꯁꯨ ꯏꯪꯁꯤꯜꯂꯛꯂꯦ꯫ ꯏꯃꯨꯡꯗ ꯃꯩ ꯍꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ꯫ ꯑꯗꯨꯅ ꯃꯩ ꯆꯝꯈꯠꯅꯕ ꯏꯁꯨꯅ ꯏꯕꯦꯟꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯁꯤꯗ ꯀꯨꯞꯂꯤꯕ ꯑꯀꯪꯕ ꯏꯁꯦ
mana kharadang salau haujiti numit tagadorabana umangsida akangba una wana amuk thirudrabasu singshomba hingsabina hairibadu yamna nolokna tajaraga hagani bian ay akangba I mana khara sacharaglage hairamlaga mamang sangoidugi manakta changlaktuna sangoidubu kopliba ina khara pairaga singet tawi adubu ina ama phawba satpa ngamlamdi singsombana khalli hais kari matauno aisu ima lukrabina yolakpa masani aikoigi yumdusu asigumba isingna kuptuna lelaklibani sai khudingi nong yuruklaba kanda aituna semjan sajinduna laklabani asuk yamna kanbasidi ai amuktasu thengnaraktrina magi maring jumda tongduna leiriba thebasu angakpa phawkri mahana hairakhi marup sing somba leiramliba hanubisi araiba madi oiroidori aikhoi section dabadi ya yaroidori thebana hairaklibudu taraga sing sombasu hanubidu singnaba phawrakle sangoidugi I manama phawba satpa ngamdraba miyoini khankhini khalubada mapungingda shauningba phawraktuna handamukdi ina singdu makut khupai sena paiduna khangsing singlakpada chauraba sangoidusu yauna pulap tekle thawongdu ubada hingsabidu pakhatkibana homangana pikakre mana khalli aigi mayana sakiba sangoi akanbani pa amana ina ama phawba satpa ngamdraba sangoi sibu pulap thudekhraba irai laina mabu hekta hatuna jabadi ngamloidori khankre singsombana I singdu tasinduna mapuna ama semlaga hanubigi manakta changsilaktuna iben nasuna pujarakliba konaragadra aina soikhibadagi khara kanna hek singlubaduda sangoisi tekthokre hayeng nong hek nganbaga sangoisi semjin jaramlage haijarakhi hingsabina e ibungo tekhradi tekhrasunu mallaba sangoini ibena su ahan oraklabanina semjinbasu ngamdrabani fare imungda changlasi mai hawgatuna kari karino thongduna ibeni su saminararusi lao haiduna hingsabidu imungda changkhre singsombana khalli nabukchen sengba miyoiba oiramlabadi phai adu nataduna hingsa yaitamba oiramlabadi nangbu ngasidi lanbiramlage khankhiduna hanubidugi matung induna imungda tungthamangtha changminarakhi imungda hek kansilakpada saying amadi apu masagi manamna yamna namthirakhi imung lamyai hek yobada asabu komjaw ama lairibadu ure hanubiduna ibungo nangi singdu ibenda piru haiduna laukre singdu mai sukhatuna komduda langthakre aduga akangba sing paglangda ngaduna thamliba singdu komduda thadaduna komanamda mai phajana sakhalangi ibungo se komban sida phamduna mai tiu even nangi sana ba kari no khita yenglukhige hairamlaga mangolomda hingsabidu thokre singsombana khalli phai khangani amabu oiro nipa masani asengba sumbatadi khanglage khanduna thebada hairakhi maro ai sakliba maisida onsinduna phamlage marupna mana thokhiba maikaida onbiduna mana tawrako punamak nason pingna aibu khangan biu haiduna lainakre hingsabidu paliba thongjaudugi marumda leptuna singsombagi asengba tanja yengduna laikre thebanasu hingsabina kari torkadoribano khanduna mangolomda mamit khaptaba makai yengduna laikre singsombadi karisu singnaba leitabagi mawongda maidu nungaina tektuna leiba sasinari maigi maisa phangbaduda nungairaktuna tumningbagi mawong tawduna uitharakpa sasinari tanjaduda hingsabina khalli hais nipase maigi maisa phangbasida masase tumninglaktuna uithaba haureklese tanjase manghanba yadi mabu mainungda inthaduna halaga hauna charage khankre khudakta hingsabidu thongdugi marumdagi phatlai thoraktuna thuna changsilagle thebana nason pingna hingsabina thuna changsilaklibadu singsombada khangankhre singsomba thorang tawkhre adubu phamlibadudi masilengde adum uiba saraduna leiri hingsabina parap changsilaktuna singsombabu mainungda inthunaba khangin inge tawragliba hingsabigi makuttu singsombana tap pairaga hingsabidu mainungda langsinkhre
ꯀꯟꯅ ꯆꯥꯛꯂꯤꯕ ꯃꯅꯨꯡꯗꯒꯤ ꯀꯥꯈꯠꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯀꯥꯈꯠꯄ ꯉꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯁꯤꯔꯦ ꯆꯤꯡꯁꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯊꯦꯕ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤꯁꯤ ꯁꯤꯔꯦ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯕꯅꯤꯅ ꯃꯥꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯃꯁꯤꯗ ꯗꯣꯁ ꯊꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯆꯥꯊꯣꯛꯂꯝꯂꯒꯅꯤ ꯃꯗꯨꯒꯤ ꯃꯍꯩꯅ ꯃꯥꯁꯨ ꯉꯁꯤꯗꯤ ꯁꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯤꯡꯕꯗꯒꯤ ꯎꯃꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯦꯛꯇꯨꯅ ꯆꯥꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯕꯅ ꯎꯃꯪꯗ ꯆꯪꯗꯨꯅ ꯎꯍꯩ ꯊꯤꯔꯨꯒꯗꯕꯁꯨ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯃꯔꯨꯞ ꯉꯁꯤꯒꯤꯗꯤ ꯃꯥꯒꯤ ꯃꯪꯒꯣꯜꯁꯤꯗ ꯌꯥꯔꯦꯛꯂꯁꯤ ꯍꯥꯏꯅꯗꯨꯅ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯪꯒꯣꯜꯗꯨꯗ ꯊꯣꯔꯛꯇꯨꯅ ꯇꯨꯝꯂꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯗꯨ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗ ꯉꯔꯥꯡꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯃꯝꯃꯅ ꯎꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯎꯔꯦ ꯃꯤ ꯃꯀꯣꯛ ꯁꯥ ꯃꯀꯣꯛ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯈꯤ ꯅꯥꯀꯟ ꯑꯃꯗꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯍꯤꯡꯆꯥꯕꯤꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯅ ꯌꯥꯟꯖꯔꯝꯕ ꯄꯥꯏꯇꯨ ꯈꯔꯁꯨ ꯐꯛꯂꯥꯡꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯇꯨ ꯑꯅꯤꯈꯛ ꯂꯧꯔꯒ ꯑꯃꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯍꯥꯞꯂꯦ ꯑꯃꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯕꯕꯨ ꯍꯥꯞꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯔꯨꯞ ꯊꯦꯕ ꯄꯥꯏꯇꯨꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯑꯩꯅ ꯃꯁꯤꯕꯨ ꯌꯥꯟꯗꯨꯅ ꯆꯠꯂꯒꯦ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯑꯇꯣꯟ ꯑꯇꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯇꯨ ꯑꯅꯤꯗꯨꯕꯨ ꯌꯥꯟꯁꯤꯟꯗꯨꯅ ꯆꯤꯡꯁꯣꯝꯕ ꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯞꯇꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯄꯔꯦꯡ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯃꯈꯛ ꯎꯔꯛꯈꯤ ꯈꯨꯡꯒꯪꯗꯨ ꯇꯝꯅ ꯃꯍꯥꯛ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯧꯔꯛꯈꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯎ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯨꯟꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯏꯃꯥꯗ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯁꯣꯝꯕ ꯀꯧꯖꯩ ꯑꯩꯍꯥꯛ ꯊꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯆꯇꯨꯔ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯝꯂꯞꯅ ꯇꯝꯖꯔꯕꯗ ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯗ ꯌꯥꯜꯂꯤꯕ ꯄꯥꯏꯇꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯊꯦꯕꯅꯤ ꯃꯍꯥꯛ ꯃꯤꯔꯣꯟ ꯊꯣꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯈꯥ ꯃꯥꯏꯀꯩꯗ ꯐꯠꯇ꯭ꯔꯕ ꯃꯌꯥ ꯍꯩꯈ꯭ꯔꯕ ꯅꯤꯄꯥ ꯑꯃꯒꯤ ꯈꯣꯡꯒꯨꯟ ꯂꯤꯗꯨꯅ ꯃꯥꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯆꯔꯤꯕꯅꯤ ꯃꯍꯥꯛ ꯏꯊꯠ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯈꯨꯗꯝ ꯐꯪꯖꯗꯨꯅ ꯂꯥꯛꯆꯕꯗ ꯏꯃꯥꯒꯤ ꯈꯨꯡꯒꯪꯁꯤ ꯊꯦꯡꯅꯖꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯄꯣꯊꯥꯖꯈꯤꯒꯦ ꯈꯟꯗꯨꯅ ꯆꯪꯖꯔꯛꯂꯤꯕꯅꯤ ꯑꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯗꯨꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯏꯆꯥꯅ ꯂꯩꯅꯤꯡꯕ ꯃꯈꯩ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅꯁꯨ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯔꯥꯎꯅ ꯑꯣꯛꯂꯒꯅꯤ ꯂꯥꯎ ꯂꯥꯎ ꯏꯃꯥꯒꯤ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯎ ꯏꯃꯥ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯐꯠꯇ꯭ꯔꯕ ꯅꯤꯄꯥꯗꯨꯅ ꯃꯥꯒꯤ ꯑꯄꯥꯏꯕ ꯗꯣꯂꯥꯏꯗꯨꯗ ꯂꯥꯛꯂꯒ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯍꯦꯛꯇ ꯐꯥꯗꯨꯅ ꯄꯨꯕꯤꯈꯤ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯅꯤꯄꯥꯗꯨꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯕꯅꯤ ꯈꯨꯟꯁꯤꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯅ ꯃꯆꯥ ꯅꯤꯉꯣꯜ ꯀꯥꯏꯅꯕꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥꯁꯨ ꯋꯥꯔꯤꯁꯤ ꯇꯝꯂꯨꯕꯗ ꯈꯪꯍꯧꯗꯅ ꯏꯆꯥꯅꯨꯄꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯥ ꯈꯥꯡꯕ ꯉꯝꯗꯦ ꯑꯋꯥꯕ ꯋꯥꯈꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯤꯗꯤ ꯁꯤꯕ ꯉꯝꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣ ꯏꯃꯥꯒꯤ ꯏꯆꯥꯕꯨꯁꯨ ꯄꯨꯕꯤꯈ꯭ꯔꯕ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ ꯏꯕꯨꯡꯉꯣ ꯇꯍꯥꯒꯅꯨ ꯃꯍꯥꯛꯅ ꯂꯩ ꯍꯥꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯐꯝꯗꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯃꯌꯥ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯃꯥꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ ꯂꯥꯎ ꯂꯥꯎ ꯆꯪꯂꯛꯑꯣ ꯏꯃꯥꯒꯤꯁꯤꯗꯅꯦ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯋꯥꯈꯜ ꯈꯟꯊꯀꯣ ꯀꯗꯥꯏꯅꯣꯅꯦ ꯅꯪꯒꯤ ꯃꯔꯨꯞ ꯊꯦꯕ ꯍꯥꯏꯕꯗꯨꯕꯨ ꯄꯥꯏꯇꯨ ꯃꯅꯨꯡꯗꯒꯤ ꯊꯦꯕꯅ ꯏꯃꯥ ꯑꯩꯍꯥꯛ ꯁꯤꯗ ꯂꯩꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗꯨꯗ ꯍꯅꯨꯕꯤꯗꯨ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯇꯧꯖꯈꯤ ꯑꯗꯨꯕꯨ ꯆꯤꯡꯁꯣꯝꯕꯅ ꯊꯦꯕꯕꯨ ꯄꯥꯏꯇꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯅꯨꯕꯤꯒꯤ ꯃꯪꯒꯣꯜꯗꯨꯗ ꯊꯝꯂꯕꯗ ꯍꯅꯨꯕꯤꯗꯨ ꯀꯤꯕ ꯐꯈ꯭ꯔꯦ ꯍꯅꯨꯕꯤꯗꯨꯅ
ꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗ ꯂꯥꯛꯂꯤꯕ ꯅꯤꯄꯥꯗꯨꯒꯤ ꯃꯔꯝꯗ ꯇꯝꯖꯕꯗꯒꯤ ꯈꯨꯟꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯔꯥꯎꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯖꯗꯨꯅ ꯃꯈꯣꯏꯕꯨ ꯄꯤꯖꯔꯦ꯫ ꯃꯥꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯈꯨꯟꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯁꯤꯟꯅꯖꯈꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯇꯨꯅ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯌꯥꯝꯗꯨꯅ ꯃꯥꯕꯨ ꯊꯥꯒꯠꯅꯈꯤ꯫ ꯈꯨꯟꯗꯨꯒꯤ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯁꯣꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯌꯥ ꯍꯩꯔꯕ ꯅꯤꯄꯥꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯈꯟꯅꯈꯤ, ꯍꯤꯡꯆꯥꯕꯤꯗꯨꯕꯨꯗꯤ ꯍꯥꯠꯄ ꯉꯝꯂꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯕꯨ ꯃꯥꯌꯥ ꯍꯩꯈ꯭ꯔꯕ ꯅꯤꯄꯥꯗꯨꯗꯤ ꯐꯠꯇ꯭ꯔꯕꯁꯤꯡꯒꯤ ꯃꯀꯣꯛꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯐꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯦꯟꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯆꯝꯖꯈ꯭ꯔꯕ ꯅꯍꯥ ꯄꯥꯈꯪꯁꯤꯕꯨ ꯃꯌꯥ ꯇꯧꯕꯤꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗꯨ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯐꯅ ꯈꯟꯅꯔꯕꯁꯨ ꯆꯤꯡꯁꯣꯝꯕꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯄ ꯉꯝꯖꯈꯤꯗꯦ꯫ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯖꯕꯗꯨ ꯃꯉꯥꯏ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯕꯕꯨ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯤꯡꯁꯣꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯕꯕꯨ ꯄꯥꯏꯇꯨꯗ ꯍꯥꯞꯂꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯇꯨꯔꯦꯟ ꯑꯃꯈꯛ ꯊꯦꯡꯅꯔꯦ꯫ ꯊꯦꯕ ꯍꯥꯞꯂꯤꯕ ꯄꯥꯏꯇꯨꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ, ꯃꯔꯨꯞ, ꯇꯥꯗꯅꯕ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ, ꯑꯩ ꯇꯨꯔꯦꯟꯁꯤ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯔꯗꯨꯅ ꯇꯨꯔꯦꯟꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯌꯧꯔꯕꯗ ꯊꯦꯕꯕꯨ ꯄꯥꯏꯇꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛ ꯐꯝꯊꯈꯤ꯫ ꯊꯦꯕꯁꯨ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯆꯥꯖꯈꯤ꯫ ꯎꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯦꯕꯁꯨ ꯃꯆꯤꯟꯖꯥꯛ ꯈꯔ ꯆꯥꯔꯕ ꯇꯨꯡꯗ ꯆꯤꯡꯁꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯄ ꯇꯟꯖꯥꯗꯨꯗ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯇꯩ ꯃꯅꯥꯎꯅ ꯉꯥꯡꯅꯔꯤꯕꯗꯨ ꯈꯪꯇꯥ ꯇꯥꯔꯛꯈꯤ꯫ ꯍꯪꯉꯣꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯥꯗ ꯎꯈꯣꯡꯗ ꯉꯥꯗꯨꯅ ꯇꯨꯝꯂꯤꯕ ꯅꯍꯥꯁꯦ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯂꯕꯁꯤ ꯎꯃꯪꯁꯤꯗ ꯂꯩꯔꯛꯄꯗ ꯃꯥꯒꯨꯝꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤ ꯅꯅꯥꯏ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯖꯔꯛꯇ꯭ꯔꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯑꯩꯁꯤ ꯏꯀꯥꯏꯕꯕꯨ ꯐꯥꯎꯔꯛꯂꯦꯗ꯫ ꯍꯪꯉꯣꯏ ꯂꯥꯕ ꯑꯩꯍꯥꯛꯁꯦ ꯍꯪꯉꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯇꯥꯅ ꯐꯖꯔꯤꯕꯅꯤ꯫ ꯍꯪꯉꯣꯏ ꯑꯃꯣꯝ ꯀꯌꯥꯅ ꯑꯩꯕꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯅꯔꯤꯕꯅꯤ꯫ ꯑꯩꯇꯅ ꯅꯪ ꯂꯩꯕꯗꯨꯗ ꯃꯈꯣꯏꯅ ꯌꯦꯡꯂꯛꯂꯕꯁꯨ ꯏꯃꯥꯏꯁꯦ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯖꯥꯠꯁꯨ ꯇꯤꯟꯅꯗ꯭ꯔꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯎꯕꯗ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯑꯣ, ꯍꯪꯉꯣꯏ ꯂꯥꯕ ꯑꯩꯁꯦ ꯄꯪꯉꯤꯗꯀꯣ꯫ ꯅꯍꯥꯟꯅ ꯍꯪꯉꯣꯏ ꯂꯩꯁꯥꯁꯤꯡꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯤ ꯅꯪꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯒꯗꯧꯕ ꯋꯥꯈꯜꯗꯨꯕꯨ ꯅꯅꯥꯏ ꯅꯨꯄꯤꯗ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ? ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯑꯩꯕꯨ ꯏꯕꯨꯡꯉꯣꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯖꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯖꯗꯦ꯫ ꯆꯍꯤꯗ ꯌꯦꯡꯂꯨꯕꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ꯫ ꯏꯆꯥꯒꯨꯝꯂꯕ ꯃꯥꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯁꯤꯡꯗꯨ ꯈꯟꯖꯗꯨꯅ ꯅꯅꯥꯏꯅ ꯏꯆꯥꯒꯨꯝꯂꯕ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯅꯤ꯫ ꯉꯁꯤꯒꯤ ꯏꯕꯨꯡꯉꯣꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯒ ꯍꯪꯉꯣꯏ ꯑꯃꯣꯝꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯗꯨꯅ ꯀꯞꯆꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯄꯗꯨ ꯎꯔꯒ ꯍꯪꯉꯣꯏ ꯂꯥꯕꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯑꯩꯗꯤ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯨꯔꯦꯗꯅ꯫ ꯍꯣꯏꯅꯦꯍꯦ, ꯅꯪꯅ ꯍꯥꯏꯕꯒꯨꯝꯗꯅ ꯅꯍꯥꯁꯤ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯅꯦ꯫ ꯑꯩꯗꯤ ꯃꯨꯟꯅꯀ ꯌꯦꯡꯂꯨꯕ ꯅꯠꯇꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦꯍꯦ ꯏꯕꯦꯝꯃ꯫ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯕꯤ ꯍꯪꯉꯣꯏ ꯑꯃꯣꯝꯗꯨ ꯃꯕꯨꯡꯉꯣꯕꯨ ꯆꯤꯡꯅ ꯌꯦꯡꯂꯒ ꯍꯥꯏꯖꯔꯛꯈꯤ, ꯉꯁꯥꯏ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯈꯤꯕ ꯍꯪꯉꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯗꯤ ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯅꯅꯥꯏꯅ ꯇꯧꯖꯕ ꯁꯦꯕꯥꯗ ꯑꯄꯦꯟꯕ ꯑꯣꯏꯔꯛꯂꯔꯣꯏ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯅꯕ ꯃꯈꯣꯏꯕꯨ ꯍꯥꯏꯅꯖꯔꯨꯒꯦ꯫ ꯍꯪꯉꯣꯏ ꯂꯥꯕꯗꯨ ꯃꯃꯥꯏꯗꯨ ꯏꯀꯥꯏꯔꯞ ꯇꯧꯔꯗꯨꯅ, ꯏꯕꯦꯝꯃ, ꯀꯗꯥꯏꯗꯒꯤ ꯍꯪꯉꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅꯣꯗ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯆꯥꯎꯔꯕ ꯇꯨꯔꯦꯟꯁꯤꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯌꯥꯎꯗꯦ꯫
ꯋꯥꯗꯨ ꯊꯩꯗꯣꯛꯂꯗꯨꯅ ꯍꯪꯉꯣꯏ ꯂꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯅꯤ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯅꯤꯄꯥꯁꯤꯒꯤ ꯃꯇꯦꯡ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯄꯥꯡꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯅꯁꯤ. ꯅꯪꯁꯤꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ. ꯅꯇꯥ ꯇꯧꯕꯤꯔꯅꯨ ꯍꯥꯏꯔꯒ ꯍꯪꯉꯣꯏ ꯑꯃꯣꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯗꯤ ꯍꯪꯉꯣꯏꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅ ꯍꯛꯊꯦꯡꯅꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯂꯔꯣꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯕꯤꯕ ꯌꯥꯕ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯖꯔꯤꯕꯤ ꯃꯃꯥ ꯃꯆꯥꯁꯤ ꯏꯕꯨꯡꯉꯣꯁꯨ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯙꯔꯃ ꯆꯦꯟꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯤ ꯄꯤꯌꯥꯏꯅꯨ ꯀꯧꯕꯤꯁꯤ ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯗ ꯄꯤꯅꯤꯡꯈ꯭ꯔꯦꯗ. ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ. ꯅꯤꯄꯥꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯤ ꯃꯌꯥꯕꯨ ꯊꯦꯡꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯌꯥ ꯍꯥꯏꯕꯗꯨ ꯍꯩꯇꯕꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤ. ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤ. ꯍꯪꯉꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯦꯕꯗꯨ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ. ꯊꯦꯕꯅ ꯈꯜꯂꯤ, ꯍꯩꯁ, ꯑꯉꯛꯄꯅꯤꯗ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯋꯥꯐꯝꯗꯨ ꯇꯝꯅꯤꯡꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯤꯡꯁꯣꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕꯗꯨ ꯎꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯖꯈꯤꯁꯤꯅꯨ, ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤ. ꯃꯥꯅ ꯑꯃꯨꯛ ꯍꯪꯉꯣꯏꯁꯤꯡꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯒꯦ ꯈꯟꯗꯨꯅ ꯃꯅꯥ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯄꯗ ꯃꯈꯣꯏꯗꯨ ꯇꯨꯔꯦꯟꯗꯨꯗ ꯆꯣꯡꯊꯈꯤꯗꯨꯅ ꯆꯠꯈ꯭ꯔꯦ. ꯆꯤꯡꯁꯣꯝꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯃꯃꯪꯗ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡꯗꯣ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯆꯤꯡꯁꯣꯝꯕ, ꯅꯪꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠꯇꯨ ꯏꯆꯥꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯗꯧꯔꯤ. ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ. ꯇꯨꯔꯦꯟ ꯃꯔꯤꯟꯁꯤꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯔ ꯆꯠꯂꯨ. ꯐꯖꯈ꯭ꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗꯅ ꯊꯜꯂꯕ ꯑꯥꯔꯁꯝ ꯑꯃ ꯊꯦꯡꯅꯒꯅꯤ. ꯃꯗꯨꯗ ꯄꯤꯌꯥꯏꯅꯨ ꯀꯧꯕꯤ ꯅꯤꯡꯊꯤꯔꯕꯤ ꯀꯩꯅꯥ ꯑꯃꯈꯛ ꯃꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯒꯅꯤ. ꯃꯃꯥꯗꯨꯗ ꯍꯥꯏꯖꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯅꯥꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯨꯔꯕꯗꯤ ꯅꯪꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡꯗꯨꯒꯤ ꯃꯃꯜ ꯈꯪꯅ ꯆꯠꯂꯛꯎ. ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ.